ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯤ ꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯖꯗꯨꯅ ꯋꯥꯔꯤ ꯁꯤꯔꯤꯁ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯤꯔꯤꯁ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯣꯁꯣꯕꯤ ꯋꯥꯔꯤꯁꯤ ꯇꯁꯦꯡꯃꯛꯀꯤꯗꯤ ꯗꯦꯠ 20ꯗ ꯍꯥꯞꯀꯠꯆꯕꯅꯤ ꯑꯗꯨꯕꯨ ꯇꯦꯛꯅꯤꯀꯦꯜ ꯏꯔꯔ ꯈꯔ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯞꯆꯕꯅꯤ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤ ꯅꯆꯨꯝꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯁꯤꯔꯤꯁꯇ ꯁꯣꯁꯣꯕꯤ ꯑꯍꯥꯟꯕ ꯇꯥꯡꯀ ꯃꯇꯝ ꯑꯁꯤ ꯆꯍꯤ ꯈꯔ ꯂꯤꯔꯞ ꯇꯧꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯊꯣꯛꯄ ꯕꯨꯠ ꯊꯣꯛꯄ ꯇꯝꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯕꯛ ꯑꯃꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯈꯨꯡꯒꯪꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯂꯩꯕ ꯌꯨꯝꯁꯤꯡꯗꯅ ꯈꯤꯠꯃ ꯍꯦꯜꯂꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯗꯤ ꯃꯁꯤꯡ ꯋꯥꯅ ꯇꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯈꯣꯜꯁꯤꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯅꯩ ꯎ ꯋꯥꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯅꯩ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯔꯕꯨ ꯊꯦꯡꯅꯕꯗꯤ ꯑꯁꯨꯝ ꯃꯊꯤ ꯐꯣꯡꯕ ꯀꯔꯤꯒꯨꯝꯕ ꯇꯝꯅ ꯈꯣꯠꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯣꯛꯇꯕ ꯅꯠꯇꯦ ꯊꯣꯛꯏ ꯃꯇꯝ ꯑꯁꯤꯗꯅ ꯑꯃꯥꯏꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯆꯦꯛꯃꯣꯛ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯌꯦꯡꯕꯤꯅꯕ ꯑꯃꯗꯤ ꯂꯥꯌꯦꯡꯕꯤꯅꯕ ꯃꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯈꯨꯗꯣꯡꯊꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕꯁꯤꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯆꯅꯝ ꯃꯔꯨ ꯃꯅꯥꯎꯁꯤꯡ ꯍꯥꯞꯂꯒ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯤꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯞꯂꯒ ꯆꯠꯄꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯏ ꯀꯩꯊꯦꯜ ꯐꯝꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯌꯥꯝꯅ ꯉꯟꯅ ꯀꯩꯊꯦꯜ ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯃꯛ ꯌꯥꯎꯏ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯐꯤꯖꯤꯗ ꯐꯤꯅꯥꯗ ꯌꯥꯜꯂꯛꯈꯤꯕ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯑꯗꯨꯃꯛ ꯎꯈꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯈꯤꯕꯗ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯈꯤꯕ ꯋꯥꯔꯤꯁꯤꯡ ꯌꯥꯎꯏ ꯃꯁꯤꯃꯛꯅ ꯃꯤꯗꯨꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯍꯟꯈꯤꯕ ꯍꯥꯠꯈꯤ ꯈꯣꯠꯈꯤꯕꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯂꯩꯇ꯭ꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤ ꯃꯔꯛꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕꯗꯅ ꯆꯣꯔꯣꯛ ꯆꯔꯥꯛ ꯇꯧꯔꯤꯕ ꯃꯈꯣꯜ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯤꯅꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯣꯛꯅꯔꯝꯗꯦ ꯃꯔꯨꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯂꯩꯕ ꯌꯨꯝꯁꯤꯡꯗꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯗꯨꯃꯛ ꯊꯣꯛꯏ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕꯁꯤꯡꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯩꯁꯤꯡ ꯀꯟꯅ ꯇꯝꯁꯤꯟꯅꯩ ꯑꯃꯨꯛꯁꯨ ꯑꯃꯥꯏꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕ ꯈꯔ ꯑꯃꯅ ꯃꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯅ ꯂꯣꯏꯅꯔꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯕꯁꯨ ꯑꯃꯥꯏꯕꯁꯤꯡ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯥꯂꯨ ꯀꯧꯕ ꯄꯥꯈꯪ ꯑꯃꯈꯛ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯃꯍꯥꯛ ꯌꯥꯎꯔꯨꯕꯅꯤ ꯃꯈꯣꯏ ꯆꯠꯃꯤꯟꯅꯕꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯥꯛꯅꯕꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟꯅꯤ ꯃꯇꯣꯟꯗꯅꯤ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤꯅꯗꯤ ꯀꯥꯂꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯃꯇꯝ ꯊꯦꯡꯒꯨꯝꯁꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅꯗꯤ ꯋꯥꯔꯤ ꯁꯥꯏ ꯑꯗꯨꯕꯨ ꯀꯥꯂꯨ ꯊꯦꯡꯅꯈꯤꯕ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯊꯪ ꯐꯝꯃꯤꯟꯅꯔꯤꯉꯩ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗꯦ ꯊꯧ ꯁꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯇꯝ ꯊꯦꯡꯕꯗ ꯃꯈꯣꯏꯅ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯛꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯕꯅꯤ ꯀꯥꯂꯨꯁꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯊꯧꯋꯥ ꯀꯔꯤꯃꯠꯇ ꯁꯥꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕꯗꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅꯔꯝꯂꯦ ꯃꯇꯣꯝꯇ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯦꯞꯇꯨꯅ ꯀꯥꯂꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯁ ꯂꯣꯏ ꯆꯠꯅꯔꯝꯂꯦꯅꯦ ꯏꯇꯣꯝꯇ ꯇꯥꯗꯣꯔꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯇꯝꯁꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯝꯂꯒꯅꯤ ꯃꯈꯨꯠꯇ ꯈꯨꯗꯥꯡ ꯒꯥꯔꯤ ꯐꯥꯎꯕ ꯁꯤꯗꯕꯅꯤꯅ ꯃꯇꯝ ꯑꯁꯦ ꯆꯞ ꯆꯥꯅ ꯃꯥꯅ ꯈꯪꯗꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯤꯉꯩꯗꯗꯤ ꯃꯤ ꯃꯊꯪ ꯁꯨꯝ ꯊꯣꯛꯅꯔꯛꯏ ꯊꯣꯛꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯣꯏꯒꯗꯕꯗꯤ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤꯔꯣꯝꯗ ꯆꯠꯀꯗꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯀꯥꯂꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯒꯨꯝ ꯇꯧꯏꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯐꯥꯎꯕꯗꯤ ꯄꯨꯜꯂꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯁꯥꯏꯀꯜ ꯇꯣꯡꯂꯒ ꯑꯗꯨꯝ ꯀꯨꯝꯊꯈ꯭ꯔꯣ ꯀꯥꯂꯨꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯀꯨꯝꯊꯃꯤꯟꯅꯔꯛꯏ ꯁꯥꯏꯀꯜ ꯇꯣꯡꯂꯒ ꯁꯨꯝ ꯂꯥꯛꯄꯗ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯔꯤꯒꯨꯝꯕꯗ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡ ꯁꯥꯕ ꯌꯥꯎꯔꯛꯏ ꯑꯃꯅꯁꯨ ꯍꯥꯏꯔꯤ ꯅꯪꯕꯨ ꯆꯅꯝ ꯈꯔ ꯄꯥꯏꯔꯛꯄ꯭ꯔꯣ ꯑꯃꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯈꯔ ꯄꯥꯏꯔꯛꯏ
Kalu nang di parak bro Kalu na aisu pare Siya su panam siarab nida Asyareba adi wadi to Nakoi si mahaiba Amana mahairari Sadaba yadaba nine Kangde da taurise Koi ki thang nabada lairiba kullama nisisu Misu amata marang kaina tade Yumchu lan lana Hauriba uwa pambi singsin amuk toiba Amai basu marang kaina lay Atuga yengu Pau makan tari duni Parise Nangsu na tom tahan gadabanina Masigi warise tosi Namanaba singdu amadang warabasu Nang mungairabadi pagadabani Kalu na makumi As Matok munang kangwa imanaba na teba Kajiktang mamba yaba na te Makoy na pakita kiririba Thawai pang wada warariba Yamna kahina thiyang manate habanida As yarise Aisu Koksu kaino matore Asigum wakal kanmase Jalase Asumna Cycle tonglaga sum lapaduna Mayala kaya do yorare Matam asida Lakminara masing adudi Kalu Nangbu Ekoy na saibo thilo haibro Ekoy di yum yore ne Kalu su Thawna phaba sadana Yanida Aidum chakrage Nakoy su lebi hauro Mamana basing adudi Pare pare Nang nabu yadrabadi Adum chatloko Yoro Mamana basing adu le haure Kalu Cycle thawduna Hui khongnun laame Matamase Thabal su asuk mutik phakalakli Mayala kaya du lanthorok matamda Yum tadaba lambi mate khara yarori Nakan da labuk le Masigi lambi sini Kaluna Masada kajiktan kik panjarabasu Hainataba kharadi adumuk pharori Masimangna Isai ngang duna mahakse Cycle adu thawduna adumang laame Kaluna Cycle se thawduna Phanamna sangna lakko matambati Labuk lambi si lanthok tringai Khara laptakna Kanagum amakak chatlaga leibase Magi mitu uri Madu ubadagi Cycle khara yang na thorma bhagase khara tapte Eish Leiritana Leiba hore Leiba hore Asumna Kalu se Cycle adu yamatap tharami Challiba sakta madasu Adumak lep leitana chatlari Kalu Cycle adu khara tap tharabasu Masibu kanano ne haduna Mangonda khangning madi adumak phore Kalu na magi machindagi Tamna choli Masibu laira Natraga mira Ash Aikone Thabal mangal sida Aina mabu Miyag hinadi urari Mamiga tabra sibo Mamiga tabra ne Bagse Thawna Manak nakhilakadabadi Khajikta ngairabani Adubu Wakala sidi mon Lep laitana maana khalari Asumna Khanna sum thawjilakbusina Hojiki sakta machiga mana ase Mapa ase Yoksilakle Yoksilaka matamdasu Sakta masita mani yengbase Sunglep-lepte mitpham hongde Aduga Maruwana mani yenglipse Mami tabra haduna mani yenglibani Mami tarami Mami tabadu uba matamda Mi yuwar mani ne Karino pikreda Akoi khuldagiri sibo Mande Masidagi Mapa adu yorabada mana cycle ado khami Oi Kanano nangbu Angang musa sumali Nangbu kanano Asumne hairubani Wadu hairubadagi sakta madasu Chaplepkre Aduga Magi mai thongduna kaluda Muni yelai Mani yelakpada kaluga maga Bisanai Kalusu Magi toslat macami yaurubani Thangaloribsu Siengna udabanina Toslatuna hapitan kaplubani Kapluba matamadi Angang dinatre Angang ahal laibadani Miyoy mitawna Angangi miyoy mitaw Aduga Mai thongdudi ahal gisak cheli Magi matawudu ubada Kaluna Nangbu kanano Ekoi khuldagi sumande Ekoi khundadi nangdona tawba misu amata laite Kadai chalubano Natomta laisibu Kadai dagi lakpano Wadu hanglabada Pakum karimata pide Kaludi Nisado khara panbaga kariga Nangi mataw sidi Yengbu nungayini Miyoy mitawna angang Aduga mai thongna ahal gisak Angang halnine Nangbu kadai chalubano Amukta hayune Kari gawgadabanasu kafung khangde Naksu macha ama tharibra Koktu puba ngamdabdagi Thangal asida Kocha chatlaga sanaribra ba Asumna Kaluna ngaktang khaiduna wadu hairubani Mikup asif hawbada Sakta masimangonda dumi yengi Pakumdi karimata pide Kaluna hai Hoi Ekoi digi halam masuyay Khangde Adubu Yamadi pasingano Yangdu yamat tele Ten minni yam chaloiba Khajitang thabada pungpayda paigini Tawnuko Adu ay thilamgidana Ayga cycle maninga tongo
ꯆꯥꯃꯤꯟꯅꯁꯤꯗꯅ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯋꯥ ꯉꯥꯡꯂꯝꯗꯕ ꯁꯛꯇꯝ ꯑꯁꯦ ꯋꯥ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯌꯥꯡ ꯇꯦꯟꯕꯒ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯀꯥꯂꯨꯅ ꯆꯠꯂꯣ ꯍꯣꯏ ꯑꯉꯥꯡ ꯃꯆꯥ ꯅꯪꯅꯁꯨ ꯐꯤꯠ 3 ꯋꯥꯡꯕ ꯅꯪꯅ ꯑꯩꯒ ꯀꯃꯥꯏꯅ ꯁꯥꯟꯅꯗꯣꯏꯕ ꯌꯥꯏꯅꯦ ꯌꯥꯏꯅꯦ ꯈꯨꯠ ꯌꯥꯎꯗꯕꯤ ꯁꯥꯟꯅꯁꯤꯅꯦ ꯅꯪꯗꯤ ꯈꯨꯠ ꯌꯥꯎꯗꯕꯤ ꯁꯥꯟꯅꯁꯤꯅꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯉꯥꯏꯍꯥꯛꯇꯪ ꯀꯔꯦꯝꯅꯗꯨꯅ ꯋꯥ ꯍꯥꯏꯔꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯐꯤꯠ 3 ꯋꯥꯡꯉꯤ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯍꯧꯅꯨꯀꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ ꯅꯪ ꯀꯩꯁꯨ ꯅꯠꯇꯕ ꯅꯝꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯥꯂꯨꯅ ꯅꯝꯖꯧꯅꯦ ꯏꯁ ꯑꯩꯕꯨ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯀꯥ ꯍꯥꯏꯅꯤ ꯅꯪꯗꯤ ꯈꯨꯠ ꯌꯥꯎꯕꯤꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯛꯅꯔꯨꯏ ꯃꯁꯤꯗꯒꯤ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯥꯂꯨꯒꯤ ꯈ꯭ꯋꯥꯡ ꯑꯁꯤꯗ ꯃꯥꯅ ꯇꯥꯞ ꯀꯣꯟꯈ꯭ꯔꯦ ꯀꯣꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯀꯣꯜꯂꯨꯅꯦ ꯑꯩꯗꯤ ꯈꯨꯠ ꯌꯥꯎꯕꯤꯔꯣꯏ ꯈꯣꯡꯇꯒ ꯅꯝꯅꯁꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯦꯝꯅꯔꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯂꯨꯅ ꯃꯥꯕꯨ ꯂꯦꯡꯍꯟꯒꯦ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯁꯛꯇꯝ ꯑꯁꯤꯅ ꯍꯟꯗꯅ ꯃꯥꯕꯨ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯀꯥꯂꯨꯕꯨꯗꯤ ꯅꯝꯕꯤꯔꯝꯗꯦ ꯃꯁꯤꯗꯒꯤ ꯄꯥꯝꯕꯩ ꯂꯩꯔꯛꯇ꯭ꯔꯕꯗ ꯀꯥꯂꯨ ꯑꯁꯤ ꯃꯈꯨꯠ ꯌꯥꯎꯔꯣꯏ ꯍꯥꯏꯔꯝꯕꯁꯦ ꯃꯈꯨꯠ ꯌꯥꯎꯔꯛꯏ ꯃꯈꯨꯠ ꯌꯥꯎꯔ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯐꯤꯠ 3 ꯋꯥꯡꯂꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯐꯗꯤ ꯍꯥꯏꯕꯒꯨꯝ ꯕꯔꯕꯔ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯩꯃꯥꯏꯗꯗꯤ ꯊꯥꯗꯗꯦ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯁꯤ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯈꯔ ꯄꯥꯏꯔꯨꯕ ꯒꯥꯔꯤꯒ ꯑꯗꯨꯃꯛ ꯂꯣꯟꯕ ꯍꯧꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯍꯥꯏꯔꯔꯤ ꯍꯧꯅꯨꯀꯣ ꯑꯄꯤꯛꯄ ꯒꯥꯏꯅ ꯍꯧꯅꯨꯀꯣ ꯄꯤꯛꯂꯕꯁꯨ ꯑꯩꯁꯤ ꯆꯝꯄ꯭ꯔꯥꯅꯤ ꯅꯪ ꯍꯧꯖꯤꯛ ꯅꯤꯡꯒꯣꯡꯗ ꯍꯥꯏꯌꯨꯔꯥ ꯂꯪꯊꯔꯒꯦ ꯊꯥꯗꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈ꯭ꯋꯥꯡꯗꯨꯗꯤ ꯌꯥꯜꯂꯒ ꯃꯈꯥꯗ ꯇꯥꯍꯟꯒꯗꯕꯒꯤ ꯇꯧꯔꯔꯤ ꯀꯥꯂꯨꯗꯤ ꯃꯁꯥꯗꯨ ꯋꯥꯔꯔꯦ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯄꯨꯟꯅ ꯍꯥꯗꯣꯔꯛꯀꯗꯣꯔꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯃꯈ꯭ꯋꯥꯡ ꯑꯁꯤꯗ ꯌꯥꯜꯂꯒ ꯃꯀꯣꯛ ꯑꯁꯦ ꯃꯈꯥꯔꯣꯝꯗ ꯌꯨꯡꯊꯍꯜꯂꯒ ꯊꯝꯃꯤ ꯅꯪ ꯍꯧꯒꯗ꯭ꯔꯥ ꯅꯪꯉꯣꯟꯗ ꯍꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩ ꯀꯥꯂꯨ ꯑꯁꯤ ꯃꯀꯣꯛꯗꯨ ꯌꯨꯡꯊꯔꯒ ꯂꯩꯕꯗꯗꯤ ꯉꯁꯥꯏꯒ ꯆꯥꯁꯤꯟꯈꯤꯕ ꯊꯛꯆꯤꯟꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯗꯣꯔꯛꯂꯦ ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯔꯔꯦ ꯍꯥꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯊꯥꯗꯈ꯭ꯔꯤꯕ ꯃꯈꯥꯗ ꯊꯝꯈ꯭ꯔꯤꯕ ꯀꯥꯂꯨ ꯉꯥꯛꯇꯪ ꯇꯥꯔꯒ ꯂꯩ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯥꯁꯦ ꯐꯝꯊꯔꯒꯁꯨ ꯂꯩꯔꯤ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯅꯥꯛꯁꯤꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯂꯩꯔꯔꯤ ꯀꯥꯂꯨꯁꯨ ꯃꯀꯣꯛ ꯉꯥꯎꯈꯤꯕ ꯀꯔꯤꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯔꯒ ꯂꯩꯔꯔꯦ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤ ꯂꯦꯞꯄꯗꯤ ꯆꯨꯝꯅ ꯂꯦꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯉꯥꯎꯈꯤꯕꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯛꯇꯝ ꯑꯁꯤ ꯅꯣꯝ ꯍꯥꯏꯔꯒ ꯂꯩꯕꯁꯦ ꯃꯥꯅ ꯎꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯁꯥꯗꯨꯗꯤ ꯃꯥꯗꯤ ꯍꯟꯕ ꯅꯠꯇꯦ ꯐꯅꯌꯥꯝꯅ ꯍꯥꯗꯣꯛꯈ꯭ꯔꯕꯁꯨ ꯃꯗꯨꯗꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯉꯛꯄꯣꯏ ꯀꯔꯤꯑꯣꯏ ꯀꯩꯅꯣꯅꯦ ꯃꯨꯛꯅꯥ ꯃꯆꯥ ꯑꯃ ꯅꯝꯕ ꯐꯪꯖꯕꯗꯒꯤ ꯖꯒꯣꯏꯒ ꯁꯥꯈ꯭ꯔꯦꯅꯦ ꯑꯄꯤꯛꯄꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯅꯥꯄꯜ ꯀꯥꯖꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯈꯨꯠꯀ ꯍꯥꯏꯈ꯭ꯔꯦꯅꯦ ꯃꯈꯣꯡꯒ ꯍꯥꯏꯈ꯭ꯔꯦꯅꯦ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯥꯂꯨꯁꯨ ꯑꯗꯨꯝ ꯅꯤꯁꯥ ꯑꯃꯒ ꯀꯔꯤꯒ ꯍꯥꯏꯌꯨ ꯅꯣꯡꯃꯨꯅꯤ ꯊꯦꯛꯀ ꯊꯦꯛ ꯅꯧ ꯊꯦꯛꯀ ꯊꯦꯛ ꯅꯧ ꯑꯁꯨꯝꯅ ꯑꯅꯤꯔꯛꯇꯪꯗꯤ ꯃꯥꯅ ꯁꯣꯜꯂꯨꯕꯅꯤ ꯋꯥꯍꯩꯗꯣ ꯍꯦꯛ ꯍꯥꯏꯔꯨꯕꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯕ ꯁꯛꯇꯝ ꯑꯁꯦ ꯍꯟꯗꯛꯃꯛꯇꯤ ꯋꯥꯍꯩꯗꯨꯒꯤ ꯇꯥꯟ ꯆꯞ ꯆꯥꯅꯅ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯍꯥꯏꯔꯛꯏ ꯅꯣꯝꯂꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯅꯣꯝꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯂꯨꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯝꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯀꯥꯂꯨꯁꯤ ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯕ ꯑꯗꯨꯒ ꯑꯣꯏꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯁꯥꯗ ꯍꯩꯅꯗꯕ ꯈꯔ ꯐꯥꯎꯔꯛꯄꯗꯒꯤ ꯃꯁꯦ ꯑꯩꯒꯨꯝꯅ ꯂꯩꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯎꯗꯕ ꯃꯤꯅꯤ ꯃꯤꯔ ꯂꯥꯏꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯄꯤꯛꯅ ꯄꯤꯛꯂꯤꯕ ꯄꯥꯡꯒꯜꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯀꯜꯂꯤꯕ ꯇꯥꯟꯕꯨ ꯊꯥꯔ ꯖꯒꯣꯏ ꯁꯥꯈ꯭ꯔꯦꯅꯦ ꯑꯩ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯁꯥꯏꯀꯜ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯈꯨꯗꯣꯡ ꯊꯤꯔꯝꯅꯤꯗ ꯐꯔꯛ ꯇꯥꯔꯝꯅꯤꯗ ꯃꯤꯔ ꯂꯥꯏꯔꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯣꯝꯗ ꯁꯣꯜꯂ ꯆꯠꯂꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯄꯥꯈꯠꯄꯣꯏ ꯀꯔꯤꯑꯣꯏ ꯁꯣꯟꯗꯨꯅ ꯁꯥꯏꯀꯜ ꯊꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯒꯤ ꯀꯦꯔꯤꯌꯥꯔꯗ ꯑꯗꯨꯃꯛ ꯇꯣꯡꯂꯒ ꯂꯩꯔꯝꯃꯤ ꯀꯦꯔꯤꯌꯥꯔꯗ ꯐꯝꯂꯒ ꯇꯣꯡꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯂꯥꯏ ꯃꯥꯟꯕ꯭ꯔꯅꯦ ꯑꯩꯕꯨ ꯃꯤ ꯃꯥꯟꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯀꯥꯂꯨꯁꯦ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯕꯒꯗꯤ ꯁꯥꯏꯀꯜꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥ ꯐꯝꯃꯅꯣ ꯍꯥꯏꯗꯨꯅ ꯐꯠ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯄꯤꯛꯄ ꯃꯥꯏꯊꯣꯡꯅ ꯑꯍꯜ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯣ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯗꯤ
ꯀꯥꯂꯨꯁꯦ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯁꯥꯏꯀꯜ ꯑꯗꯣ ꯐꯔ ꯐꯔ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯝꯕꯤ ꯃꯇꯥꯏ ꯈꯣꯡꯕꯥꯟ ꯑꯃꯗ ꯃꯥꯁꯦ ꯌꯨꯡꯁꯤꯜꯂꯝꯃꯤ ꯄꯥꯏꯁꯤꯜꯂꯝꯃꯤ ꯇꯨꯔꯒ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯇꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯉꯁꯥꯏꯒꯤ ꯑꯄꯤꯛꯄ ꯁꯛꯇꯝ ꯃꯥꯏꯊꯣꯡ ꯑꯍꯜ ꯑꯣꯏꯕꯁꯦ ꯀꯟꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯀꯥꯂꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯅꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯂꯨꯗꯤ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯤꯔꯛꯏ ꯀꯟꯅ ꯅꯣꯛꯀꯅꯣ ꯀꯤꯌꯦ ꯈꯌꯥꯠꯇꯨꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯕꯅꯦ ꯅꯣꯛꯂꯛꯀꯅꯨ ꯀꯤꯌꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯈꯌꯥꯠ ꯂꯥꯎꯋꯦꯕ ꯀꯗꯥꯏꯗ ꯂꯥꯎꯔꯤꯕ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯌꯦꯡꯉꯨꯅꯦ ꯑꯩ ꯂꯥꯎꯕ ꯌꯦꯡꯉꯨ ꯈꯌꯥꯠ ꯂꯥꯎꯔꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯀꯥꯂꯨꯅ ꯇꯛꯂꯛꯀꯅꯣ ꯀꯤꯌꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯍꯟꯗꯛꯃꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯄꯤꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯛꯏ ꯍꯧꯒꯠꯂꯨꯁꯦ ꯄꯥꯡꯒꯟꯗꯤ ꯌꯥꯎꯗꯦ ꯃꯤꯍꯨꯟꯅ ꯃꯔꯣꯜ ꯑꯃ ꯁꯣꯜꯂꯤꯕ ꯂꯥꯎ ꯁꯥꯏꯀꯜꯗꯣ ꯑꯩ ꯊꯧꯕꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯕꯗꯗꯤ ꯀꯥꯂꯨꯁꯤ ꯍꯦꯟꯅ ꯀꯤꯔꯛꯏ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯣꯜꯂꯒ ꯂꯩ ꯑꯄꯤꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯂꯨꯕꯨ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯀꯥꯂꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯄꯤꯛꯄ ꯅꯨꯄꯥꯁꯤꯅ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯔꯕ꯭ꯔꯥ ꯀꯤꯔꯗꯤ ꯑꯁꯦꯡꯕꯒꯤ ꯅꯪꯕꯨ ꯀꯤꯍꯟꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯅꯪ ꯍꯥꯏꯔꯒ ꯀꯥꯂꯨꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠꯇ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯍꯨꯃꯥꯏ ꯍꯨꯝꯕꯗꯧꯅ ꯅꯥꯀꯟꯗ ꯍꯥꯏꯗꯨꯅ ꯍꯨꯝꯂꯛꯄꯅꯤ ꯕꯨ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯀꯥꯂꯨꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯊꯥꯡꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯈꯠꯂꯛꯄꯅꯤ ꯌꯥꯔꯦ ꯊꯥꯗꯣꯛꯑꯣ ꯑꯩ ꯀꯤꯗ꯭ꯔꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯞꯈꯠꯂꯛꯏ ꯀꯥꯂꯨꯕꯨ ꯇꯞꯅ ꯊꯥꯗꯕꯤꯔꯦ ꯑꯗꯨꯗꯤ ꯁꯥꯏꯀꯜꯁꯦ ꯃꯅꯤꯡꯅ ꯇꯣꯡꯉꯨ ꯑꯩ ꯁꯥꯏꯀꯜ ꯊꯧꯒꯦ ꯀꯥꯂꯨ ꯀꯤꯅ ꯁꯥꯏꯀꯜ ꯊꯧꯒꯦ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨꯃꯛ ꯌꯥꯔꯔꯦ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯁꯥꯏꯀꯜꯗ ꯊꯧꯔꯦ ꯑꯗꯨꯒ ꯀꯥꯂꯨꯅ ꯃꯅꯤꯡꯗ ꯇꯣꯡꯉꯤ ꯈꯣꯡꯅꯦꯠ ꯑꯗꯨ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯃꯊꯨꯟ ꯑꯗꯨ ꯐꯦꯠ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯥꯂꯨꯁꯦ ꯃꯅꯤꯡꯗ ꯐꯝꯂꯤꯕꯗꯨꯅꯤ ꯀꯤꯔꯦ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯅ ꯐꯥꯔꯕ ꯀꯗꯥꯏꯗꯅꯣ ꯑꯩꯕꯨ ꯄꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯅꯤꯡꯗꯒꯤ ꯁꯣꯜꯂꯤ ꯁꯥꯏꯀꯜ ꯊꯧꯅ ꯑꯃꯗꯨꯅ ꯍꯥꯏꯔꯗꯤ ꯅꯪꯕꯨ ꯂꯥꯏꯒ ꯑꯗꯨꯕꯨ ꯎꯔꯕ꯭ꯔꯅꯦ ꯂꯥꯏꯅ ꯁꯥꯏꯀꯜ ꯊꯧꯕ ꯇꯥꯔꯕ꯭ꯔꯣ ꯂꯥꯏꯅ ꯁꯥꯏꯀꯜ ꯊꯧꯕꯕꯨ ꯅꯪ ꯇꯥꯔꯕ꯭ꯔꯥꯕ ꯀꯥꯂꯨꯅ ꯇꯥꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯑꯉꯥꯡ ꯑꯣꯟꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯀꯣꯛꯅ ꯑꯍꯜ ꯑꯣꯟꯕ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯀꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯅꯍꯥꯛ ꯂꯩꯍꯧꯔꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ ꯅꯍꯥꯛ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯅꯪꯅ ꯀꯤꯔꯤꯕꯗꯨ ꯀꯤꯒꯅꯨ ꯑꯩ ꯂꯥꯏ ꯅꯠꯇꯦꯃꯤ ꯇꯨꯃꯤꯟ ꯇꯣꯡꯉꯨ ꯑꯩ ꯊꯧꯔꯤꯁꯦ ꯑꯗꯨꯝ ꯇꯣꯡꯉꯨ ꯂꯥꯏꯅ ꯏꯁꯩ ꯁꯛꯄ ꯅꯪ ꯇꯥꯔꯕ꯭ꯔꯥ ꯀꯥꯂꯨꯅ ꯀꯤꯅ ꯇꯥꯗꯦ ꯑꯩ ꯏꯁꯩ ꯁꯛꯀꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯊꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯥꯂꯨꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯪꯀꯤ ꯀꯤꯔꯛꯄꯅꯤ ꯑꯃꯗꯨꯅꯗꯤ ꯀꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟ ꯄꯪꯊꯥꯗ ꯊꯥꯔꯔꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯔꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯑꯀꯤꯕꯁꯦ ꯅꯦꯝꯊꯣꯛ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯀꯥꯂꯨ ꯍꯣꯏꯒꯤ ꯈꯨꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯀꯤꯅ ꯑꯗꯨꯃꯛ ꯄꯥꯈꯠꯅ ꯃꯥꯁꯨ ꯇꯣꯡꯂꯔꯦ ꯇꯣꯡꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯍꯥꯏ ꯑꯩ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯀꯦ ꯅꯈꯣꯏ ꯌꯨꯝꯗ ꯑꯩ ꯂꯩꯒꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯀꯥꯂꯨꯅ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯀꯔꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯍꯥꯏ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯣꯏꯁꯤ ꯏꯕꯥꯅꯤ ꯇꯤꯟꯅꯁꯤ ꯉꯁꯥꯏ ꯅꯍꯥꯛꯅ ꯊꯥꯔꯛꯈꯤꯕ ꯇꯥꯟꯊꯥ ꯑꯃꯗ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩ ꯂꯥꯛꯅꯤꯡꯕ ꯐꯥꯎꯏ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩ ꯂꯩꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯀꯅꯥ ꯂꯩꯕꯒꯦ ꯋꯥꯗꯨ ꯍꯪꯂꯛꯄꯗ ꯀꯥꯂꯨꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯌꯥꯔꯦ ꯈꯥꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜꯗꯒꯤ ꯐꯠ ꯆꯣꯡꯊꯕꯗꯒꯤ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯗꯨꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯃꯥꯅ ꯉꯥꯛꯄ ꯉꯝꯕꯣꯏ ꯉꯝꯗꯕ ꯍꯥꯏꯔꯒ ꯃꯥꯁꯦ ꯆꯦꯞꯊꯔꯝꯃꯤ ꯇꯨꯔꯝꯃꯤ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯀꯨꯝꯒꯦ ꯍꯥꯏꯔꯗꯤ ꯐꯖꯅ ꯀꯨꯝꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯉꯥꯛꯄ ꯉꯝꯗꯦ ꯁꯤ ꯈꯪꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯥꯂꯨꯅ ꯀꯩꯅꯣ ꯂꯥꯏꯅꯕꯨ ꯁꯤꯐꯥꯎꯕ ꯉꯥꯛꯄ ꯉꯝꯗꯕ ꯁꯛꯇꯝ ꯑꯗꯨꯅ ꯍꯥꯏ ꯑꯩ ꯂꯥꯏ ꯅꯠꯇꯦ ꯑꯩ ꯅꯈꯣꯏꯗ ꯂꯩꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯔꯔꯤ ꯀꯥꯂꯨꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯌꯨꯝ ꯂꯩꯇꯕ꯭ꯔꯥ ꯅꯪꯕꯣ ꯅꯌꯨꯝꯗ ꯂꯩꯌꯨ ꯑꯄꯤꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯦ ꯑꯩꯗꯤ ꯊꯨꯡꯂꯨꯕ ꯃꯐꯝꯗꯣ ꯑꯩꯒꯤ ꯌꯨꯝꯅꯤ ꯀꯥꯂꯨꯅ ꯅꯪꯒꯤ ꯌꯨꯝ ꯀꯗꯥꯏꯗ ꯌꯥꯝꯅ ꯂꯥꯞꯄꯤ
ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯂꯝꯁꯨ ꯌꯥꯝꯅ ꯂꯥꯞꯄꯦ ꯑꯩ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯀꯥꯂꯨꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯒ ꯌꯨꯝ ꯂꯩꯗꯕ ꯍꯧꯅꯗꯦ ꯅꯍꯥꯛ ꯂꯥꯏ ꯑꯣꯏꯒꯅꯤ ꯂꯥꯏ ꯑꯣꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯏꯋꯟ ꯇꯧꯔꯒ ꯅꯪꯅ ꯑꯩꯕꯨ ꯁꯨꯝꯍꯠꯂꯤꯕ ꯅꯠꯇ꯭ꯔꯥ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯅꯌꯨꯝ ꯂꯩꯒꯗꯕꯅꯤ ꯑꯃꯗꯨꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯦ ꯑꯩꯒꯤ ꯌꯨꯝ ꯈꯪꯗꯦ ꯀꯥꯂꯨꯅ ꯑꯗꯨꯗꯤ ꯅꯪꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯄꯥꯏꯔꯛꯄ ꯃꯁꯥ ꯃꯇꯣꯝꯇ ꯄꯣꯛꯆꯔꯛꯄ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯈꯪꯗꯕ ꯑꯃꯗꯨꯅ ꯈꯨꯝꯃꯤ ꯂꯩꯇꯦ ꯈꯪꯗꯦ ꯀꯥꯂꯨꯅ ꯌꯥꯏꯍꯦ ꯑꯣꯏꯗꯕꯗꯤ ꯐꯖꯅ ꯉꯥꯡꯉꯤꯍꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨꯅꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯪꯕꯗ ꯑꯩꯅ ꯀꯔꯤ ꯈꯨꯝꯗꯣꯔꯤꯕ ꯑꯃꯗꯨꯅ ꯍꯥꯏ ꯅꯪꯒ ꯊꯣꯛꯄ ꯐꯖꯅ ꯈꯨꯝꯃꯣ ꯑꯩꯒꯤꯗꯤ ꯄꯥꯈꯨꯝꯗꯣ ꯍꯧꯖꯤꯛ ꯈꯨꯝꯂꯤꯕꯗꯨꯅ ꯑꯔꯣꯏꯕꯅꯤ ꯀꯥꯂꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯥꯁꯤꯅ ꯑꯉꯥꯡ ꯆꯪꯉꯤ ꯃꯀꯣꯛ ꯑꯁꯤꯅ ꯑꯍꯜ ꯆꯪꯂꯒ ꯀꯌꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯗꯧꯅ ꯅꯁꯥꯗꯨꯅ ꯑꯉꯥꯡ ꯑꯣꯏꯕ ꯃꯀꯣꯛꯅ ꯑꯍꯜ ꯑꯣꯏꯕꯗꯤ ꯅꯈꯣꯏ ꯑꯥꯗ ꯀꯌꯥꯝ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯎꯕꯗꯁꯨ ꯌꯥꯝꯅ ꯀꯤꯒꯅꯤ ꯅꯪꯒꯤ ꯅꯁꯥꯗꯨꯒ ꯅꯀꯣꯛꯇꯨꯒ ꯃꯥꯏꯊꯣꯡꯒ ꯀꯔꯤꯃꯠꯇ ꯆꯥꯟꯅꯗꯦ ꯑꯁ ꯊꯤꯁꯨ ꯊꯤꯗ ꯅꯪꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃ ꯁꯛꯇꯝꯕꯗꯨꯅ ꯀꯥꯂꯨꯗ ꯃꯨꯟꯅ ꯌꯦꯜꯂꯛꯏ ꯑꯗꯨꯒ ꯏꯁ ꯅꯪꯗꯤ ꯌꯥꯝ ꯐꯖꯩꯍꯦ ꯅꯪꯗꯤ ꯀꯥꯏꯀꯨꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯀꯥꯂꯨꯅ ꯍꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯍꯦ ꯃꯆꯤꯟ ꯈꯨꯝꯕꯗꯤ ꯂꯦꯞꯇꯦ ꯄꯤꯛꯅ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯆꯤꯟꯊꯤꯕꯤꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯐꯔꯦꯁꯦ ꯉꯁꯤꯕꯨꯗꯤ ꯂꯩꯌꯨ ꯍꯣꯔꯦꯟ ꯑꯩꯒꯤ ꯀꯥꯗ ꯅꯪꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯤꯌꯨ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯅꯪꯒꯤ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯇꯥꯔꯒ ꯅꯍꯥꯛ ꯂꯩꯕ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛ ꯂꯩꯕ ꯌꯥꯔꯣꯏ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯑꯅꯤ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯦꯛ ꯃꯇꯦꯛ ꯃꯔꯩ ꯌꯦꯠꯅꯈꯤꯕ ꯅꯝꯅꯈꯤꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯦꯡꯉꯤ ꯃꯪꯒꯣꯜꯗ ꯂꯥꯇꯦꯟ ꯊꯣꯡꯃꯩ ꯃꯄꯥꯗꯨꯅ ꯃꯃꯥꯗꯨꯅ ꯀꯥꯂꯨꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡꯂꯣꯝꯗ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯛꯏꯗꯤ ꯏꯃꯥꯗꯤ ꯊꯋꯥꯏ ꯋꯥꯔꯕꯅꯤꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯁꯨ ꯊꯣꯛꯎꯔꯕꯅꯤ ꯏꯃꯥꯗꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯎꯕꯗꯗꯤ ꯃꯃꯥꯗꯨꯅ ꯀꯅꯥꯅꯣ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯀꯥꯂꯨꯅ ꯏꯃꯥ ꯑꯉꯥꯡ ꯅꯠꯇꯦ ꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯃꯥꯅ ꯆꯠꯂꯣꯍꯦ ꯑꯉꯥꯡ ꯃꯆꯥꯁꯤꯗꯕꯨ ꯏꯃꯥꯟꯅꯕꯅꯤ ꯀꯥ ꯍꯥꯏꯅꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯇꯝꯅ ꯅꯛꯁꯤꯜꯂꯛꯏ ꯂꯥꯇꯦꯟ ꯊꯧꯃꯩꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯌꯥꯗ ꯊꯝꯃꯤ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯗꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯏꯔꯤ ꯂꯤꯈꯠꯂꯤꯕ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯩꯈꯣꯏ ꯀꯥꯂꯨꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯕꯨ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯑꯄꯤꯛꯄ ꯁꯛꯇꯝꯕꯗꯨꯅ ꯏꯃꯥꯏ ꯑꯊꯥꯞꯄ ꯂꯝꯗꯒꯤꯅꯤ ꯉꯁꯤ ꯀꯥꯂꯨꯒ ꯊꯦꯡꯅꯕꯗꯒꯤ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯃꯃꯥꯗꯨꯅ ꯑꯣ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯅꯪꯕꯨ ꯎꯗꯕ ꯀꯥꯂꯨꯒ ꯇꯤꯟꯅꯕꯁꯤꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯗ ꯈꯪꯗꯕꯗꯨꯗ ꯍꯪꯕꯅꯤ ꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯑꯗꯨ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯃꯤꯡ ꯍꯜꯂꯛꯄ ꯃꯇꯝꯗꯅꯤ ꯃꯥꯁꯦ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ ꯑꯗꯨꯒ ꯉꯁꯥꯏ ꯀꯥꯂꯨꯅꯁꯨ ꯃꯥꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤ ꯃꯥꯒꯤ ꯃꯤꯡ ꯍꯪꯗ꯭ꯔꯤ ꯀꯥꯂꯨꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯀꯥꯂꯨꯗꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯗꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯇꯞꯅ ꯈꯨꯝꯃꯛꯏ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯁꯣꯁꯣꯕꯤ ꯀꯧꯏ ꯍꯥ ꯁꯣꯁꯣꯕꯤ ꯀꯥꯂꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯃꯥꯒꯤ ꯃꯤꯡꯗꯨ ꯇꯥꯕꯗ ꯀꯩꯅꯣꯅꯦ ꯁꯣꯁꯣꯕꯤ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯉꯛꯆꯥꯅꯩ ꯃꯃꯥꯗꯨꯅ ꯀꯩꯅꯣꯅꯦ ꯇꯥꯏꯕꯪ ꯃꯤꯗ ꯁꯣꯁꯣꯕꯤ ꯀꯧꯕ ꯀꯔꯤ ꯃꯤꯡꯅꯣꯗꯨꯕꯣ ꯑꯁꯨꯝꯅ ꯌꯥꯝ ꯅꯛꯅ ꯃꯃꯥꯗꯨꯅ ꯁꯣꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤ ꯏꯃꯨꯡꯗ ꯆꯪꯍꯜꯂꯛꯈ꯭ꯔꯦ ꯀꯥꯂꯨꯒꯤ ꯀꯥꯗ ꯁꯣꯁꯣꯕꯤ ꯑꯃꯗꯤ ꯀꯥꯂꯨ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯀꯥꯂꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯗꯕꯅꯤꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯦ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯣꯟꯅ ꯂꯣꯟꯅ ꯁꯣꯁꯣꯕꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯁꯣꯁꯣꯕꯤꯅꯁꯨ ꯀꯥꯂꯨꯅ ꯃꯉꯣꯟꯗ ꯆꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯃꯥꯅ ꯌꯦꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯉꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯪꯉꯤ ꯀꯥꯂꯨꯅ ꯀꯩꯁꯨꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯉꯥ ꯑꯃꯨꯛ ꯍꯥꯏꯔꯔꯤ ꯁꯣꯁꯣꯕꯤ ꯋꯥꯈꯜ ꯑꯃꯗ ꯅꯥꯀꯜ ꯑꯃꯗ ꯃꯪꯂꯔꯤ ꯃꯃꯥꯅ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯀꯥꯂꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯁꯣꯁꯣꯕꯤꯗ ꯆꯥꯛ ꯈꯔ ꯆꯥꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯌꯥꯗ꯭ꯔꯦ ꯌꯥꯗꯕꯗꯒꯤ ꯀꯥꯂꯨꯅꯁꯨ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯌꯦꯡ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯄꯣꯊꯥꯔꯝꯃꯤ ꯀꯥꯂꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯋꯥꯈꯤꯕ ꯀꯔꯤꯒ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯎꯏꯊꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯔꯤ ꯑꯣꯖꯥ
ꯑꯩꯕꯨꯗꯤ ꯅꯍꯥꯛꯅ ꯋꯥꯔꯧꯒꯅꯨ, ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯤ, ꯑꯣꯖꯥꯕꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ, ꯌꯥꯝꯅ ꯂꯨꯅ ꯅꯤꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯔꯦ꯫ ꯑꯣꯖꯥ, ꯑꯩꯗꯤ ꯆꯠꯂꯦ, ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯁꯣꯁꯣꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯤꯔꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯄꯥꯜꯂꯤꯕ ꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯄꯤꯔꯥꯡ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯂꯔꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯁꯦꯞꯂꯒ ꯃꯍꯥꯛꯁꯦ ꯇꯨꯝꯊꯅꯕ ꯁꯦꯝ ꯁꯥꯔꯔꯤ꯫ ꯍꯌꯦꯡ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯉꯥꯏꯕꯤꯌꯨ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯤꯕ? ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛꯁꯤꯡꯗ ꯑꯗꯨꯃꯛ ꯉꯥꯏꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫